ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯗ꯭ꯔꯤꯕ 3:30 ꯍꯦꯜꯂꯦ ꯑꯗꯨ ꯃꯌꯥꯝ. ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯦ. ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯦ. ꯄꯨꯡ 5 ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯍꯧꯒꯠꯂꯦꯕ ꯉꯁꯤꯁꯦꯀꯣ. ꯑꯗꯨꯒ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯦ. ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯨꯊꯣꯛ ꯈꯣꯠꯇꯅ ꯂꯣꯏꯔꯦ. ꯑꯩꯁꯦ ꯄꯨꯡ 6 ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯥ ꯂꯣꯟꯕ ꯈꯣꯠꯄꯗꯣ ꯆꯥ ꯂꯣꯟ ꯈꯣꯠꯅ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ. ꯆꯥ ꯂꯣꯟꯒꯦ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯄꯄꯥꯒꯤ ꯆꯥ ꯄꯤꯒꯦ ꯍꯥꯏꯅ ꯇꯟ ꯍꯧꯒꯦ ꯇꯧꯔꯤꯅꯦꯕ. ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ. ꯑꯩ ꯇꯟꯗꯣ ꯍꯧꯕꯗꯣ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ. ꯍꯥꯏꯗꯤ ꯑꯩꯗꯤ ꯊꯥꯎ ꯅꯠꯇ꯭ꯔꯗꯤ ꯇꯟꯁꯤ ꯆꯥꯅꯤꯡꯗꯦꯕꯀꯣ. ꯑꯗꯨꯗꯣ ꯊꯥꯎꯗ ꯍꯧꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦ. ꯑꯗꯨꯗꯨꯒꯤ ꯊꯥꯎꯗ ꯍꯧꯔꯒ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ. ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ. ꯑꯗꯣ ꯈꯪꯉꯒꯁꯨ ꯑꯩꯒꯤ ꯇꯧꯕꯗꯨꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯎꯠꯆꯒꯦ ꯇꯧꯕꯅꯦꯕ ꯃꯌꯥꯝꯗ. ꯑꯗꯨꯒꯤ ꯑꯩꯒꯤꯁꯨ ꯆꯥꯅꯕꯒꯤ ꯑꯗꯨꯝ ꯈꯥꯏꯗꯣꯛꯍꯧꯒꯦ ꯍꯥꯏꯅꯅꯦꯀꯣ. ꯑꯗꯨꯗꯣ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ. ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨꯀꯣ. ꯁꯤ ꯑꯩꯒꯤ ꯐꯤ ꯖꯥꯟꯕꯅꯤ. ꯑꯗꯣ ꯁꯤꯅ ꯑꯩꯒꯤ ꯐꯤꯒ ꯃꯌꯥꯝ, ꯍꯥꯏꯗꯤ ꯐꯤ ꯀꯛꯈꯤꯕꯒꯤꯀꯣ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ. ꯁꯤ ꯑꯗꯨꯝ ꯅꯪꯍꯟꯕꯅꯦꯕ. ꯁꯤꯒ ꯑꯣꯏꯅ ꯑꯩꯒꯤ ꯑꯗꯨꯝ ꯊꯝꯃꯦꯕ. ꯁꯤꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯡ ꯊꯝꯐꯝ ꯂꯩꯇꯕꯅꯤꯅꯀꯣ. ꯌꯨꯝ ꯁꯥꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯥꯔꯠꯁꯨ ꯍꯥꯔꯅꯦꯕ ꯍꯟꯗꯛꯀꯣ. ꯁꯤꯒ ꯂꯩꯔꯦ ꯇꯟ ꯇꯛꯏꯅꯦꯕꯀꯣ. ꯁꯤꯒꯅ ꯈꯥꯡꯁꯥꯔꯤ. ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ, ꯉꯁꯤꯅ ꯑꯅꯧꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯑꯗꯨꯝ ꯄꯨꯔꯤ, ꯑꯗꯨꯗꯒꯤ ꯄꯨꯔꯤꯒ ꯍꯤꯟꯖꯥꯡꯒ ꯑꯣꯏꯅ ꯇꯧꯔꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯗꯅ ꯑꯥꯂꯨ ꯐ꯭ꯔꯥꯏ ꯂꯩꯔꯦꯀꯣ. ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯥꯂꯨ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯇꯧꯏꯅꯦꯕ ꯑꯩꯅꯀꯣ. ꯑꯗꯨ ꯁꯤꯗꯤ ꯎꯍꯜꯍꯧꯗ꯭ꯔꯦ. ꯑꯗꯣ ꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. Như hào quá. Hào gì? 짠짠 먹어. Nè. Nè. Cái thằng. 랑은 좋아하셔서. 할머니는 하래.
구하고 뭐. 엄마, 왜 이리라? 아? 왜 이러시? Tao nó bay chấm nào. 근데 하워. 하위. 와.
对， ꯉꯥꯏꯈꯣꯕ有啊。这是，이렇게. Chỉnh lâu rồi. Sao bên này cái phó này. Ngon quá. Ai chủ yếu thì thôi thôi. Tasta mok sa. Sai sa da ban hoi ta kan cha ga le ba. Se be da. Ado ma'am ai chao se lore ngasi gi mati haure. Ai first puri cha ba ni ko ai video nam jarak pada ina ne. First puri mukbang ni ba. Ado first time hai ba ni ko. Ado ai di tan ji puri am cha ngam de aina yamna chaba ngamde ado ngasi ji loi athok khare ado ma'am so hi wala ra su ngak piu ado ai video se matang sida loi salage mathang video dum thinga si ma'am bye bye.